State amasung Central gi apunba Security Force na ngasi ayuk Waikhong Police Station na konba Langmaidong mamang awang lekai da thiba humbagi thabak chathabada lona thingkraba KCP taibangan bagi active kadar ama fare hari hiram asegi matang da police ki pauna hai nifu taruk shuba Assam Rifles ke Thazaningai oiba intelligence report amana ngasi ayuk pung taruk rom tarakba aduwaida Langmaidong mamang awang lekai gi area koshilla thamlaba matung thiba humbagi thabak chathaki CDO unit Kapching Waikhong Police amadi BSF ki Chama Yanghai Matoi Shuba Battalion gi F Koi Platoon ama yauna chathakiba search operation aduda lona thingkraba KCP taibangan ba group ki Masagi Jahi Kuntra Rom Shuraba Laisang Them Rajesh Kauba active kadar ama phabangam ke farba miyoi adu Langmaidong mamang awang lekai dagi El Pula Bidugi machanupani haidi hojik lona thingkraba lalholub asigi vice chairman ge phamsu puriba Rajesh asi miyam dagi sel khaiba anoba kadar recruit toba amadi Kapching Thobal amasung Imphal West district ta mifami pun ge thabaksu chathaba miyoi ni haidi Mangondagi mobile phone ahumsu phangbangam ke phariba miyoi ase makhataba wahong pahong chathanaba mari leinaba police station da sinakri haina pau asina makhatari